ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ 53 ꯍꯥꯏꯔꯁꯦꯕ ꯀꯝꯃꯨꯅꯤꯇꯤ 53ꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯁꯤꯗ ꯂꯩꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯊꯝꯃꯒ ꯑꯩ ꯃꯩꯇꯩ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯅꯥꯒꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯨꯀꯤ ꯑꯩ ꯄꯥꯒꯜ ꯍꯥꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩ ꯑꯥꯏꯃꯣꯜ ꯑꯩ ꯆꯣꯊꯦ ꯑꯩ ꯇꯥꯡꯈꯨꯜ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯦꯖ ꯑ ꯍꯣꯜ ꯁꯤꯒꯤ ꯀꯂꯦꯛꯇꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁꯀꯤ ꯑꯣꯏꯕ ꯋꯥꯟꯅꯦꯁ ꯑꯣꯏꯕ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁꯀꯤ ꯑꯣꯏꯕ ꯁꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯂꯩꯔꯛꯇꯗꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯊꯅꯤꯛ ꯀꯜꯇꯤꯚꯤꯖꯝꯁꯦ ꯋꯥꯡꯈꯠꯅꯔꯛꯇꯅ ꯀꯥꯡꯂꯨꯞꯀꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯅꯕ ꯉꯝꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥꯟꯅꯦꯁ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯑꯩꯒꯤ ꯀꯥꯡꯂꯨꯞꯁꯤ ꯈꯛꯇ ꯑꯣꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯁꯤ ꯋꯥꯡꯈꯠꯅꯔꯛꯇꯅ ꯁꯨꯝ ꯂꯩꯔꯛꯄ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯐꯣꯡ ꯐꯣꯡꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯎꯔ ꯂꯩꯔꯦꯗꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯀꯃꯟꯂꯤ ꯑꯩꯈꯣꯏ ꯌꯥꯅꯒꯗꯕ ꯑꯃꯠꯇ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯕ ꯇꯥꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯗꯣꯁ ꯇꯧꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯈꯟꯅꯕ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯗꯤꯐꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯑꯣꯏꯗꯕ ꯁꯥꯖꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯍꯟꯗꯕ ꯄꯣꯠꯇꯨꯗꯤ ꯌꯥꯎꯍꯟꯗꯅꯕꯒꯤ ꯄꯣꯠꯇꯨꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯤꯗꯣ ꯑꯗꯨ ꯁꯥꯖꯟꯅꯕ ꯃꯅꯤꯄꯨꯔꯤ ꯅꯠꯇꯕꯗ ꯃꯅꯤꯄꯨꯔꯤ ꯁꯥꯖꯟꯅꯔꯒ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯝꯕ ꯑꯦꯂꯤꯃꯦꯟꯁꯤꯡ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯕ꯭ꯔꯥ ꯑꯣꯔ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯤꯒꯦꯜꯂꯤ ꯑꯩꯈꯣꯏ ꯗꯤꯇꯦꯛ ꯇꯧꯕ ꯇꯥꯏ ꯆꯞ ꯆꯥꯅ ꯃꯗꯨꯗꯤ ꯑꯩꯈꯣই ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯕ ꯇꯥꯏ ꯑꯗꯣ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯈꯟꯗꯣꯛꯐꯝ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯁꯤꯁꯤꯗ ꯄꯣꯂꯨꯇꯦꯠ ꯑꯣꯏꯍꯟꯕ ꯌꯥꯗꯦꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯑꯩꯒꯤ ꯀꯥꯡꯂꯨꯞꯀ ꯅꯛꯅꯕ ꯃꯤꯑꯣꯏꯅꯤ ꯑꯩꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯗꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯕ ꯃꯅꯤꯄꯨꯔꯤ ꯑꯣꯏꯗꯕ ꯑꯣꯏꯐꯝ ꯊꯣꯛꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯣꯚꯔ ꯇꯧꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯩꯈꯣꯏ ꯈꯟꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯏꯝꯄꯥꯔꯁꯤꯌꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯃꯅꯤꯄꯨꯔꯤ ꯑꯦꯖ ꯑ ꯍꯣꯜ ꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯑꯗꯨꯝꯕ ꯃꯅꯤꯄꯨꯔꯤ ꯑꯣꯏꯗꯕꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯑꯗꯨꯝꯕ ꯊꯕꯛꯁꯦ ꯃꯁꯤ ꯌꯥꯝꯅ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯑꯗꯨꯝꯕ ꯈꯣꯡꯊꯥꯡ ꯈꯔ ꯑꯩꯈꯣꯏ ꯄꯥꯏꯈꯠꯅꯅꯕ ꯑꯗꯨꯒꯤ ꯊꯧꯗꯥꯡ ꯂꯧꯍꯟꯅꯤꯡꯉꯤ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯁꯦꯟꯁꯁꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯃꯇꯝꯗ ꯁꯦꯡꯗꯕ ꯃꯅꯤꯄꯨꯔꯗ ꯂꯩꯁꯟꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯑꯣꯏꯐꯝ ꯊꯣꯛꯇꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯁꯦꯟꯁꯁꯇꯨꯗ ꯃꯈꯣꯏꯁꯤꯡꯗꯣ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯛꯀꯗ꯭ꯔꯥ ꯃꯈꯣꯏꯁꯤꯡꯗꯣ ꯏꯟꯂꯤꯁ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟꯁꯦ ꯃꯁꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯣꯏꯅ ꯂꯥꯟꯅ ꯀꯥꯡꯂꯨꯞ ꯑꯇꯩꯁꯤꯡꯅ ꯑꯩꯈꯣꯏ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯇꯧꯕ ꯈꯣꯠꯄꯅꯆꯤꯡꯕ ꯂꯥꯛꯄ ꯌꯥꯏ ꯃꯗꯨ ꯂꯥꯛꯇꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯅ ꯃꯁꯤ ꯁ꯭ꯇꯦꯠ ꯑꯦꯖ ꯑ ꯍꯣꯜ ꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯁꯤꯡꯈꯩꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯩꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯅ ꯌꯥꯝꯅ ꯁ꯭ꯄꯤꯗꯤ ꯑꯣꯏꯕ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯈꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯖꯤꯃꯣꯅꯤꯌꯁ ꯑꯣꯏꯕ ꯁꯦꯛꯇꯔꯤꯌꯥꯟ ꯑꯣꯏꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯁꯦꯛꯇꯔꯤꯌꯥꯟ ꯑꯣꯏꯕ ꯀꯩꯅꯣꯗꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯦ ꯃꯁꯤ ꯐꯖꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯇ ꯍꯦꯛ ꯁꯤꯡꯆꯦꯞ ꯊꯥꯕ ꯀꯥꯏꯟ ꯑꯣꯐ ꯏꯂꯤꯃꯦꯟ ꯈꯔꯁꯨ ꯂꯩꯔꯤꯑꯕꯀꯣ ꯑꯗ ꯑꯩ ꯃꯃꯤꯡ ꯃꯊꯥꯁꯨ ꯃꯃꯥꯡꯗꯁꯨ ꯄꯟꯅꯤꯡꯗꯦꯅ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯄꯟꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡꯁꯤꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯍꯟꯅꯤꯡꯉꯤ 1992ꯗꯁꯨ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯇꯥꯟꯕꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯅꯆꯤꯡꯕꯒ ꯐꯣꯡꯗꯣꯛꯎꯕ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯐꯥꯗꯅ ꯖꯦꯜꯗ ꯂꯩꯔꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯏꯟꯀꯥꯔꯅꯦꯁꯟꯗ ꯂꯨꯞ ꯃꯃꯤꯡ ꯑꯅꯧꯕ ꯊꯣꯜꯂꯒ ꯊꯣꯔꯛꯑꯒ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯗꯅ
ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯗ꯭ꯔꯗꯤ ꯑꯩꯒꯤ ꯀꯥꯡꯂꯨꯞ ꯃꯨꯠꯈ꯭ꯔꯅꯤ ꯀꯥꯏꯅ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯝꯄꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯀꯟꯁꯔꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯣꯂꯥꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ꯭ꯔꯥ ꯋꯥꯈꯜ ꯇꯥꯕ ꯌꯥꯗ꯭ꯔꯒꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯆꯞ ꯆꯥꯅ ꯄꯥꯏꯈꯠꯄꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯕ꯭ꯔꯥ ꯂꯩꯕꯥꯛ ꯀꯥꯏꯅꯅꯕ ꯋꯥ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯉꯥꯡꯕ ꯀꯥꯡꯂꯨꯞ ꯌꯥꯎꯔꯤꯑꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕꯗ ꯎꯈ꯭ꯔꯨꯜꯒꯤ ꯍꯧꯖꯤꯛꯀꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯁꯪꯀꯥꯏ ꯚꯤꯂꯦꯖꯀꯤ ꯃꯇꯥꯡꯁꯤ ꯃꯁꯤ ꯁꯪꯀꯥꯏ ꯚꯤꯂꯦꯖꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯋꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯥꯝꯖꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯊꯣꯛꯏꯕ ꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯠꯁꯦ ꯃꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯌꯥꯎꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯔꯛꯄꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃꯈꯛ ꯇꯥꯏ ꯃꯁꯤ ꯁꯤꯗꯇ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯀꯜꯆꯔꯁꯦ ꯃꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯄꯤꯅꯅꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯤ ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯥꯗꯣꯔꯛꯅꯕ ꯑꯄꯤꯜ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯦꯡꯒꯤꯟ ꯕꯥꯏꯇꯦ ꯆꯍꯤ 90 ꯑꯗꯨꯒ ꯊꯥꯡꯕꯣꯏ ꯈꯣꯡꯁꯥꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯁꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯁꯥꯟꯇꯤ ꯈꯔ ꯍꯟꯖꯤꯜꯂꯛꯂꯦ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯀꯃꯥꯏꯅ ꯌꯦꯡꯕ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯁ꯭ꯇꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛꯀ ꯅꯧꯍꯧꯅꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯦꯡꯖꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯤꯇꯥꯟꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯁꯤꯗ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯁꯦꯟꯠꯂꯤ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯃꯩ ꯊꯥꯅꯕ ꯈꯣꯠꯅꯕꯅꯆꯤꯡꯕ ꯌꯥꯎꯕ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯃꯗꯨꯗꯒꯤ ꯃꯊꯪ ꯃꯔꯤ ꯁꯝꯊꯅꯔꯛꯄ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯤꯕꯝ ꯁꯦꯝꯅꯔꯒ ꯑꯗꯩꯗ ꯄ꯭ꯔꯣꯚꯣꯛ ꯇꯧꯅꯔꯒ ꯂꯩꯅꯔꯛꯄꯒꯤ ꯑꯗꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯏꯟꯁꯤꯗꯦꯟ ꯑꯃꯅꯦꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯥꯎꯠꯀꯝ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯪꯀꯥꯏ ꯑꯗꯨꯒ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯅꯤꯁꯤꯒꯤ ꯑꯗꯨꯝꯕ ꯄ꯭ꯔꯖꯥꯁꯤꯡꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯇꯥꯡꯈꯨꯜꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯟꯁꯤꯡꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯧꯅꯕ ꯀꯩꯅꯣ ꯑꯣꯏꯅ ꯎꯏ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯇꯧꯅꯕ ꯑꯣꯏꯅ ꯎꯔꯒꯁꯨ ꯃꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯃꯅꯥꯛ ꯅꯛꯄ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯚꯂꯟꯇꯤꯌꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯅꯣꯡꯃꯩ ꯄꯥꯏꯕ ꯏꯟꯁꯔꯖꯦꯟꯁꯤꯡ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯔꯨꯝꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯩꯈꯣꯏꯗ ꯃꯗꯨ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯅ ꯁꯤꯔꯦ ꯑꯩꯈꯣꯏ ꯊꯥꯡꯕꯣꯏ ꯃꯥꯡ ꯈꯣꯡꯁꯥꯏ ꯀꯧꯕ ꯑꯃꯒ ꯑꯗꯨꯒ ꯃꯁꯤꯅ ꯁꯪꯀꯥꯏ ꯚꯤꯂꯦꯖꯇꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯦꯡꯒꯤꯟ ꯕꯥꯏꯇꯦ ꯍꯥꯏꯕꯁꯤꯅ ꯊꯋꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯇꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯁꯣꯛꯑꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯁꯤꯡꯅ ꯇꯧꯕꯗꯒꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯤꯡꯒꯔ ꯑꯃꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯑꯅꯤꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯑꯗꯨꯝꯕ ꯃꯤꯑꯣꯏ 12 ꯑꯃꯁꯨ ꯑꯃꯨꯛ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯦꯟꯁ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒꯤ ꯃꯔꯛꯇꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ श्रीमती नेमचाक किपजेन अमसुंग अखोई कुकी एनपीगी अदुम्बा मियोइसिंग याउना मफमदो संगसलगा हौजिकी फाजनखिबा मियोइसिंगदो थादोखननबा खोननबा दुगी थबकना सिंगबा इनिशिएटिव खरा लौखतखिबगी पोट अमा
ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯎꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅꯁꯨ ꯑꯩꯈꯣꯏ ꯄꯨꯡ 2ꯒꯤ ꯑꯜꯇꯤꯃꯦꯇꯝꯅꯆꯤꯡꯕ ꯄꯤꯔꯒ ꯑꯗꯨ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯤꯁꯤꯡꯗꯨ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯅꯥꯒꯥꯒ ꯇꯥꯡꯈꯨꯜꯒ ꯅꯛꯅꯕ ꯈꯨꯟꯁꯤꯡꯗꯣ ꯃꯗꯨꯗ ꯆꯞ ꯆꯥꯕ ꯗꯥꯏꯔꯦꯛ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯅꯆꯤꯡꯕ ꯊꯝꯅꯈꯤꯕꯒꯤ ꯋꯥ ꯍꯥꯏꯐꯦꯠ ꯇꯥꯏ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯑꯣꯔ ꯁꯕꯖꯦꯛ ꯇꯨ ꯀꯟꯐꯥꯔꯃꯦꯁꯟ ꯁꯨꯃꯥꯏꯅ ꯇꯥꯖꯩ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯍꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯈꯔ ꯂꯧꯈꯠꯈꯤꯕꯒꯤ ꯑꯗꯨꯒ ꯄꯣꯠꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯇꯅꯕ ꯗꯤꯁꯀꯦꯂꯦꯠ ꯇꯧꯅꯅꯕ ꯑꯗꯨꯒ ꯃꯤ ꯐꯥꯖꯤꯟꯈ꯭ꯔꯤꯕꯗꯨꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯝꯕ ꯌꯥꯕꯗꯣ ꯃꯗꯨ ꯑꯣꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯏꯅꯤꯁꯤꯌꯦꯇꯤꯚ ꯈꯔ ꯂꯧꯈꯠꯇꯅ ꯆꯪꯁꯟꯈꯤꯕ ꯇꯧꯈ꯭ꯔꯤꯕ ꯁꯤꯕꯨꯗꯤ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯀꯨꯀꯤ ꯏꯟ ꯄꯤꯕꯨꯁꯨ ꯑꯩꯈꯣꯏ ꯑꯗꯩꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯑꯣꯏꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯗꯨ ꯊꯧꯗꯥꯡ ꯈꯔ ꯂꯧꯕꯤꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏ ꯁꯣꯝ ꯅꯥꯀꯟꯁꯨ ꯅꯥꯒꯥꯒꯤ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯗꯨ ꯅꯥꯒꯥꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯆꯥꯎꯊꯣꯛꯍꯟꯗꯅꯕ ꯗꯤꯁꯀꯦꯂꯦꯠ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯂꯧꯕꯤꯈꯤꯕ ꯑꯩꯈꯣꯏ ꯏꯅꯤꯁꯤꯌꯦꯇꯤꯚ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯇꯧꯕꯇꯕꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯇꯠ ꯇꯠꯇꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯁꯨꯝ ꯄ꯭ꯔꯣꯚꯣꯛ ꯇꯧꯕꯒꯤ ꯁꯤꯆꯨꯋꯦꯁꯟ ꯈꯔ ꯁꯨꯝ ꯃꯁꯤ ꯍꯦꯕꯤꯆꯨꯑꯦꯜꯂꯤ ꯀꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯩꯒꯨꯝꯕ ꯈꯔ ꯁꯨꯝ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯏꯌꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯠꯇꯦ ꯃꯁꯤ ꯀꯅꯥ ꯀꯅꯥꯕꯨ ꯑꯣꯏꯔꯒꯁꯨ ꯄꯥꯔꯇꯤꯀꯨꯂꯔ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯅ ꯈꯨꯠ ꯊꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯒ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯤꯇꯪ ꯐꯠꯇꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯦꯞ ꯇꯧꯔ ꯄꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯑꯃꯠꯇ ꯄꯤꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯗꯣꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯃꯤꯁꯤ ꯑꯥꯔꯃꯤꯗ ꯁꯤꯟꯅꯔꯀꯥꯟꯗ ꯂꯣ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯐꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯁꯤ ꯁꯔꯦꯟꯗꯔ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯣꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯂꯣ ꯋꯤꯜ ꯇꯦꯛ ꯏꯠꯁ ꯑꯥꯎꯟ ꯀꯣꯔꯁ ꯑꯣꯐ ꯑꯦꯛꯁꯟꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯇꯠꯇꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯃꯛ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯃꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯌꯥꯎꯅ ꯇꯧꯅꯕꯒꯤ ꯊꯕꯛꯁꯦ ꯁꯤꯁꯤꯗ ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯈꯔ ꯑꯃ ꯐꯥꯖꯤꯟꯈꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯗꯨꯒꯤꯁꯨ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯃꯤ 12ꯗꯣ ꯐꯥꯖꯤꯜꯂꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕꯒꯤ ꯃꯑꯣꯡꯗ ꯗꯤꯃꯥꯟ ꯇꯧꯅꯔꯛꯄ ꯃꯥꯜꯂꯤ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯆꯨꯝꯃꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯑꯩꯅ ꯇꯥꯖꯕ ꯄꯥꯎꯗ ꯑꯗꯨꯋꯥꯏ ꯐꯥꯎꯕꯒꯤ ꯃꯑꯣꯡꯗ ꯇꯥꯏ ꯑꯗꯣ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯁꯤꯡꯗꯨ ꯐꯥꯅꯅꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒ ꯈꯨꯗꯛꯇ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯃꯤꯖꯔꯁꯇꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯈꯠꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯂꯥꯞꯁꯦꯁ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯀꯣꯏꯁꯟ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯤ ꯐꯥꯖꯤꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯐꯥꯖꯤꯟꯒꯅꯤ ꯑꯗꯨꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯅꯤꯒ ꯍꯥꯏꯕꯅꯆꯤꯡꯕ ꯄꯣꯠ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯊꯧꯁꯤꯡꯗꯣ ꯃꯗꯨ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯗꯨ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯏꯃꯟꯕ ꯊꯣꯛꯑꯣꯏ ꯑꯗꯣ ꯃꯁꯤ ꯑꯅꯧꯕ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯨꯃꯥꯏꯅ ꯃꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯦ ꯀꯣꯂꯥꯞꯁ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯏ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯍꯦꯟꯅ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯍꯦꯟꯅ ꯂꯩꯕꯒꯤ ꯄꯣꯠꯁꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯎꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯗꯨ ꯏꯝꯄ꯭ꯔꯨꯞ ꯇꯧꯕꯒꯤ ꯃꯑꯣꯡ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯦꯛ ꯄꯣꯂꯔꯥꯏꯖꯦꯁꯟ ꯇꯧꯕ ꯄ꯭ꯔꯚꯣꯛ ꯇꯧꯕ ꯑꯗꯒꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯈꯠꯅꯕ ꯆꯩꯅꯕ ꯅꯠꯇ꯭ꯔꯒ ꯌꯥꯅꯗꯕ ꯃꯨꯛꯅꯕꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯦꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯁꯤꯆꯨꯋꯦꯁꯟ ꯈꯔ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯁꯔꯀꯝꯁꯇꯦꯟꯁ ꯈꯔ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯁꯨ ꯃꯃꯤ ꯇꯥꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯪꯀꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯚꯤꯂꯦꯖꯁꯤꯗꯃꯛꯁꯨ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯁꯤꯡꯒꯤ ꯕꯥꯏꯀꯔꯁ ꯅꯍꯥ ꯈꯔ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯂꯨꯕꯗ ꯑꯗꯨꯋꯥꯏ
ꯃꯄꯥꯗ ꯉꯥꯏꯍꯥꯛ ꯈꯥꯝꯃ ꯈꯣꯠꯂ ꯇꯧꯋꯦꯅ ꯇꯧꯕꯗ ꯑꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯏꯔꯦꯟꯖꯅ ꯑꯉꯥꯡꯁꯤꯡꯗꯨ ꯀꯔꯤꯒꯨꯝꯕ ꯃꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯃꯣꯏꯅ ꯈꯤꯇꯪ ꯑꯦꯗꯚꯥꯏꯁ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯒꯁꯨ ꯐꯖꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯒ ꯉꯥꯡꯉ ꯈꯣꯠꯂꯒ ꯊꯥꯗꯣꯔꯛꯄ ꯌꯥꯕ ꯄꯣꯠꯇꯨ ꯇꯧꯗꯕꯤꯗ ꯌꯥꯝ ꯋꯥꯏꯜ ꯑꯣꯏꯕ ꯑꯦꯇꯤꯆꯨꯠ ꯇꯧꯔꯛꯈꯤꯕꯒꯤ ꯏꯟꯁꯤꯗꯦꯟꯁꯨ ꯑꯗꯨꯝ ꯂꯩꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯤ ꯁꯨꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯂꯅꯥꯏ ꯑꯣꯏꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯄꯣꯠ ꯑꯃꯗꯒꯤ ꯆꯥꯎꯊꯣꯔꯛꯄ ꯄꯣꯠ ꯑꯣꯏꯅ ꯇꯧꯈꯤꯑꯕꯀꯣ ꯑꯗꯣ ꯃꯃꯩꯊꯪꯗꯗꯤ ꯍꯧꯖꯤꯛꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯟꯅ ꯂꯩꯔꯝꯗꯦ ꯁꯤꯗ ꯂꯩꯔꯝꯃꯤ ꯂꯩꯔꯝꯗꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯣꯠ ꯑꯗꯒꯤ ꯁꯤ ꯑꯅꯧꯕ ꯈꯨꯟ ꯄꯣꯛꯄꯅꯤ ꯄꯣꯛꯇꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯣꯠꯅꯆꯤꯡꯕ ꯂꯥꯛꯏꯁꯦ ꯑꯍꯥꯟꯕꯒꯤ ꯋꯥꯍꯧꯁꯦ ꯃꯁꯤ ꯍꯟꯗꯛꯀꯤ ꯏꯟꯁꯤꯗꯦꯟꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯋꯥꯍꯧꯁꯤꯗꯤ ꯂꯅꯥꯏ ꯈꯠꯅꯕꯗꯒꯤ ꯊꯣꯔꯛꯈꯤꯕ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯆꯨꯋꯦꯜꯂꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯨꯝ ꯍꯦꯛꯇ ꯋꯥꯏꯜ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝ ꯋꯥꯏꯜ ꯑꯣꯏꯕ ꯑꯦꯇꯤꯆꯨꯠꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯃꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯊꯕꯒꯤ ꯃꯊꯧ ꯇꯥꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯟꯅꯦꯁꯦꯁꯔꯤꯗ ꯀꯥꯡꯂꯨꯞ ꯁꯨꯝ ꯈꯠꯅꯔꯒ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏꯗꯕ ꯁꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯣꯜ ꯐꯔꯛꯀꯗꯣꯔꯤꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂగ్ ꯑꯃ ꯑꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯗ ꯁꯤꯚꯤꯂꯥꯏꯖ ꯑꯣꯏꯕ ꯅꯦꯆꯔꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤ ꯑꯃꯅ ꯑꯃꯕꯨ ꯐꯖꯅ ꯕꯦꯕꯥꯔ ꯄꯤꯅꯔꯒ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯃꯦꯟꯇꯥꯂꯤꯇꯤ ꯑꯃ ꯑꯗꯨꯝꯕ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯁꯤꯒꯤ ꯍꯤꯔꯝꯁꯤꯡꯁꯦ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯁꯤꯁꯤꯗ ꯃꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯐꯖꯅ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯁꯦꯠꯇꯤꯡ ꯇꯧꯕꯤꯅꯅꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯃꯨꯛ ꯆꯤꯡꯁꯤꯟꯅꯅꯕ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯂꯧꯈꯠꯄꯤꯕꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯒꯃꯦꯟꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯇꯥꯛꯄꯤꯈꯤꯕꯒꯨꯝꯅ ꯒꯃꯦꯟꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯑꯀꯥꯟꯗ ꯏꯔꯥꯡꯗꯣ ꯈꯥꯝꯕ ꯆꯪꯕ ꯀ꯭ꯔꯥꯏꯁꯤꯁꯇꯣ ꯃꯦꯅꯦꯖ ꯇꯧꯕ ꯆꯪꯕꯒꯤ ꯊꯕꯛꯄꯨꯗꯤ ꯈꯔ ꯎꯏ ꯃꯁꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯊꯨꯒꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯁꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤ ꯏꯂꯤꯒꯦꯜꯂꯤ ꯅꯣꯡꯃꯩꯁꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯥꯏꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯂꯩꯗꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯗꯨꯗꯒꯤ ꯃꯤ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯅꯔꯁꯨ ꯃꯤ ꯐꯥꯕꯁꯤ ꯑꯥꯏꯟꯅ ꯌꯥꯗꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯤꯑꯕꯀꯣ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯤꯁꯤꯁꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡꯏꯟꯅ ꯃꯣꯏ ꯃꯊꯛꯇ ꯃꯤ ꯍꯥꯠꯂꯤꯕꯁꯤꯡꯗꯨ ꯀꯅꯥꯅꯣ ꯑꯗꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯐꯝ ꯊꯣꯛꯏꯗꯅꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯇꯅ ꯃꯤꯐꯥ ꯃꯤꯄꯨꯟꯅ ꯆꯤꯡꯕ ꯇꯧꯕ ꯑꯗ ꯑꯥꯏꯟꯕꯨ ꯀꯥꯏꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯂꯤꯒꯦꯜꯂꯤ ꯑꯦꯀꯥꯎꯟꯇꯦꯕꯜ ꯑꯣꯏ ꯃꯥꯁꯦ ꯄꯦꯅꯥꯜ ꯂꯥꯏꯕꯜ ꯑꯣꯏ ꯍꯥꯏꯕꯁꯦ ꯒꯃꯦꯟ ꯑꯃꯁꯤ ꯑꯩꯈꯣꯏꯒꯤ प्रजा ꯄꯨꯝꯅꯃꯛꯇ ꯏꯟꯁꯤꯌꯣꯔ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯣ ꯊꯨꯒꯥꯏꯕ ꯃꯤꯁꯤꯡꯁꯦ ꯑꯥꯏꯟ ꯊꯨꯒꯥꯏꯔꯒ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯃꯅꯤꯡ ꯇꯝꯅ ꯑꯥꯏꯟꯁꯤ ꯊꯨꯒꯥꯏꯔꯒ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕꯒꯤ ꯀꯜꯆꯔ ꯑꯃ ꯂꯝꯗꯝꯁꯤꯗ ꯂꯩꯔꯛꯄꯗꯨꯅꯅꯦꯕ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯦ ꯑꯗꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯌꯥꯎꯏꯗꯅ ꯑꯗꯣ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯌꯥꯝ ꯌꯥꯎꯏꯕ ꯑꯗꯣ ꯃꯤ ꯍꯥꯠꯄ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯃꯤ ꯍꯥꯠꯇꯣꯛꯎꯔꯕ ꯃꯇꯨꯡꯗ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯦꯟꯅ ꯆꯥꯎꯔꯦꯕ ꯃꯔꯝꯗꯤ ꯂꯣꯅ ꯃꯣꯏꯗꯣ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃꯇꯪꯒ ꯃꯁꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦꯕ ꯃꯍꯧꯁꯥ ꯑꯩꯈꯣꯏꯒꯤ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯥꯎꯕꯤꯇꯦꯛ ꯍꯥꯏꯕ ꯈꯨꯜ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯀꯧꯕ ꯑꯃ ꯍꯥꯠꯂꯤꯗꯅꯀꯣ ꯃꯣꯞꯇ ꯑꯗꯨꯒꯤ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯗꯩꯗ ATꯒꯤ ꯌꯨꯅꯤꯠ ꯑꯃꯒꯤ ꯑꯗꯨꯒꯨꯝꯕ ꯀꯃꯥꯟꯗꯔ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯦꯟꯅꯔꯦ ꯃꯤꯔꯥꯞ ꯄꯥꯏꯕꯤꯒꯤꯁꯨ ꯃꯤꯑꯣꯏꯁꯤꯡ ꯗ ꯏꯟꯚꯣꯜꯞ ꯇꯧꯔꯝꯕ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯇꯅ ꯃꯤ ꯈꯔ ꯑꯃꯁꯨ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯗꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛ ꯃꯤꯁꯤꯡꯗꯣ ꯂꯣꯏ ꯕꯦꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯕꯦꯜ ꯊꯥꯗꯣꯛꯑꯒ ꯃꯌꯨꯝꯗ ꯐꯝꯃ ꯂꯩꯔꯀꯥꯟꯗ
ꯀꯩꯅꯣꯗ ꯆꯥꯔꯖꯁꯤ ꯊꯥꯡꯒꯠꯂꯛꯏ ꯍꯥꯏꯔꯒ ꯀꯦꯁ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯎꯀꯤꯜ ꯑꯃ ꯅꯦꯛꯑꯒ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯄꯤꯕ ꯈꯣꯠꯄ ꯑꯗꯣ ꯆꯍꯤ 10-30ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯖꯁꯃꯦꯟ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯁꯁ ꯀꯥꯏꯟ ꯑꯣꯐ ꯂꯤꯒꯦꯜ ꯁꯤꯁꯇꯦꯝꯁꯦ ꯁꯤ ꯀꯗꯥꯏꯗꯅꯣ ꯑꯍꯣꯕ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯤ ꯍꯥꯠꯂꯨꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯆꯍꯤ ꯑꯗꯨ ꯃꯥꯗꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇꯣ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯃꯤꯗꯣ ꯍꯥꯠꯇꯣꯛꯎꯔ ꯃꯇꯨꯡꯗ ꯊꯥ ꯑꯃꯅꯤ ꯑꯩꯈꯣꯏ ꯖꯦꯜ ꯂꯩꯊꯣꯛꯎꯔꯦ ꯑꯗꯨꯒ ꯕꯦꯜ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯀꯦꯁ ꯊꯦꯡꯅꯔꯤꯑꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯖꯖꯃꯦꯟ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯆꯍꯤ 10-30 ꯆꯪꯒꯅꯤ ꯁꯤ ꯃꯤꯅꯥ ꯌꯥꯎꯈ꯭ꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯃꯤꯠꯀꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜꯂꯤ ꯃꯉꯣꯟꯗ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯐꯪꯍꯟꯅꯅꯕꯅꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯃꯁꯤ ꯉꯝꯃꯛꯑꯣꯏ ꯂꯥꯁꯇꯗꯤ ꯍꯥꯠꯂꯨꯔꯤ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯝ ꯀꯗꯥꯏꯗꯩꯅꯣ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯀꯥꯡꯕꯨꯗꯒꯤ ꯂꯥꯞꯁꯦꯁ ꯂꯩꯍꯜꯂꯛꯄꯅꯤ ꯈꯪꯗꯦ ꯑꯁꯣꯏꯕ ꯂꯩꯍꯜꯂꯛꯄꯅꯤ ꯈꯪꯗे ꯀꯩꯅꯣ ꯇꯧꯔꯒ मा स्केप तौखिननबगी रुटसे फंगेबा फॉर एग्जांपल सुमाइना थमजबनी अदो हौजिकि सिदसु आइन थुगाइरिबा मियोइसिंगसे गवर्नमेंट स्ट्रिक्टली एक्शन लो जंक्शन लो गवर्नमेंट के लरिबा लॉ एनफोर्सिंग एजेंसी स्टेट पुलिस अदा अखै इन कोऑर्डिनेशन विद द सेंट्रल पैरामिलिटरी कांबू अदु तौरगा जंक्शन लो डिस्ट्रिक्ट एडमिनिस्ट्रेशन याउन जंक्शन लो अदुगा सेसिदा कनानानो सेसिदा आइन gi wangmada thok torisi haidu adugi missing do khulani oiba missing oram targasu phagalaga chapchaw action lokhat lobo adu potu natabida akhoi ngaktangi oina mi thado nalle adagi loire crisis to ngaktan akhoi calm down tawkhre state government has achieved a milestone so wa kenoma akhoi state government se achieve tawrure haiba kumbagi adugi keno tuta akhoi se leibagi mongda अखोई स्टेट की लेरिबा सिचुएशन से सिरगे अनौबा अहेनबा कैसु थोदोपा अनौबा उद्री अन मसी समहात हौजिक लाइबा अनौबा गवर्नमेंट सिना अदे कांगलु फुरुक की खेनबा लेइतना खितंग अखोई लोइनमक्ता एक्सेसिबल ओइबा लोइनमक्ता मदुगी सिचुएशन सिंग दो मैनेज तौननबगी थबक पाइखतपा खोखतपा अदुमबगी समहात इनिशिएटिव खरा उबसिबुदी अखोई अदुम हुजिकसु हाइजरिसिनि मदुदी पुनिंग थौगल लेदोरगसु मधुमकना स्टेट से लेरिबा अदुगुम्बा सिचुएशन फतबा आउटकम मैम से कंट्रोल तौननबा चप चाबा एप्रोप्रिएट मेजर सम ओइरब्रा एप्रोप्रिएट ओइबा स्टेप अम ओइरब्रा हाइबदुति अखोइनि एग्जाम येंगददि अखोइ यामना अखोइ वाटली अखोइ स्टेट गवर्नमेंट तौगदबा थबक याम वाटली हाना अदुमाइना थमजके याम नुवाइजै गवर्नमेंट की तोफम थोकप मथौ तौरकपदु तंगाइ फदे हाइबदुनि खै अनि सुबु राउन हुजिक पाइबेरिबा यामना मियामना आशा तौनरिबा सीएम नौबु सीएम सिना फोंदोखिबदा अखोइ मणिपुरदा लेमिनारिबा फुरुक 13 असिना अखोइगी अई मणिपुरीनी अई मैतैनी अई पांगहलनी अई कुकीनी अई थादौनी हाइबना सिंग तोंगान तोंगान इसा इसागी फुरुक की वखलोन थादोनरगा अखोइ मणिपुरीनी हाइब वखलोनना युमफम ओइरकांदा अखोइगी शांति लाक्नबगी लंबीते जंक्शन ओइ ख्वाइदगी माइ पाकपा दुवा शांति लाक्नबगी जो खुदम ओइगनी हाइब वफम फोंदोखे हाइबता हाइबो ओनर सीएम न फोंदोले वफम सिदा कमाइ येंबे मसे अखोइना ममांगदसु हाना सिगा मरी लेना वाफमदा अखोइगी ओइबा स्टेटमेंट अखोइ थमजखिबा लैग्रे यस तसेंगबदी मणिपुरी एज अ होल अखोइ स्टेट से लरिबा अखोइ मियाम पुनमक्से अखोइ मणिपुरी यमोइना अखोइ मयाम सि फजना कोएक्सिस्ट तौमिनगदबनी अखोइ मयाम सिगी आइडेंटिटी से मणिपुर लेरिबा मणिपुरी पुनमक की आइडेंटिटी से अखोइ मणिपुरी हाइबा आइडेंटिटी से ओइगदौबनी अखोइ सिरगी मपानदा चखरकांदा अखोइ दुबईदा अखोइ लेरिबा अखोइ इचलिनाउ सिंगसी अखोइ दुबईदा मैतै हाइबा आइडेंटिटी तो चत्ते नागा हाइबा आइडेंटिटी से चत्ते कुकी हाइबा आइडेंटिटी तो चत्ते बको अखोइ मणिपुर मसा मखै से अखोइ मणिपुरी हाइना सिगी अमाइ मणिपुरी आइडेंटिटी तो चले सुमाइना बांग्लादेश ता अखोइगी हौजिक अखोइगी खुंदारगा लेरिबा अखोइगी पांगल अमसुंग मैतै से मसी मैतै हाइबा आइडेंटिटी तो चत्ते पांगल हाइबा आइडेंटिटी तो चत्ते होय मणिपुरी हाइबा आइडेंटिटी चलेबा मणिपुरी दुगी मनुंगदा करमबा इथिक नो हाइबा कांदा मणिपुरी पांगल लोइना मणिपुरी मैतै होइना सुमाइना लाएबा मणिपुरी विष्णुप्रिया होइना सुमाइना लाए अना अखोइ स्टेट से लेरिबा अखोइगी कम्युनिटीज पुनमक्से अखोइ कम्युनिटी 13 हाइरसेबसे कम्युनिटी 13 से अखोइ मणिपुरी होइना मणिपुरी आइडेंटिटी हाइबसिदा अखोइ मयाम सिगी होइबा अपुनबा
wakhalon se sida leigadamni manipuri haiba identity se akoina tongana thamaga ai meitai natragana ai naga natra ai kuki ai pagal laina sat pataragati ai mol ai chothe ai tangkhul laina swai sum satna pataragati akhoi manipuri as a whole sigi collective waiba akhoi coexistence ki waiba oneness waiba coexistence ki waiba sigi mindset se lerakta dana mai magi kanglup ki waiba ethnic cultivism se wangkhat na raktana kanglup ki interest ta akhoi myam se punjan na bangam daba akhoi myam se oneness oina ubang nam daba family moina ubang nam daba ai kanglup se khakta oina khanbagi wakhalon se sisi wangkhat na raktana sum lerak pa situation nama koi phong na hausa hujik se koi ura leire tara sire sida akoi mayam sigi oiba yamna koi gi yetna ningai oiroi taba koi mayam si commonly akoi yana kada ba amatu oiba koi gi oiba identity akoi na sina kada ba identity si karino manipuri haiba identity se wafam toi haiba wafam se masidi achumba wafam ni haina doina lobatai honorable chief minister ki wafam si akoi pukning thogat patai masi akoi dos to batai adu wa khoi mamang da so khanaba leikre manipuri haiba si ke marakta akoi manipuri kana anu haiba se define to matam na manipuri oidaba sajan na bam yoi sing manipuri haiba identity si ke marakta yauhan daba potudi on da na bagi potudi madudi akoi compromise to ba yaroi yes koi manipuri haira kanda manipuri do adu sajanaba manipuri nataba manipuri sajannaraga yausal lakba adu ba element sing koi marakta leibra or leitabra haibase basiri yamna fazada transparent oiba mongda legally akoi detect to batai chapchana madudi akoi find out to batai adu mi sing adudi akoi chapchana koi khandok phop tai ba akoi seisida manipuri haiba akoigi identity se seisira polluted ohen be yateba madugi potuda koi kanglup amatana ai kanglup ka naknaba miyoi ni ai kanglup ki mini na traga ai gi aduni haibe wakhalonda adumba akoi siengdaba manipuri oidaba oifam thoktaba miyoi sing akoina manipuri ni haina lanna akoina makoibu cover tawna na bagi wakhalon chu koi khanbam thokte ana government na su impartial oiba akoi state sigi interest ta manipuri as a whole sigi interest ta adumba manipuri oidaba sing khandok bagi adumba thawak se masi yamna significant oiba adumba khongthang khara koi paikhat na ba adugi thodang lohon ningi haujuk hainari ba akoi census ki matang se masi census si akoi tawmatam da sengdaba manipur da leisan graba manipuri oifam thoktaba aduma myoi singse manipuri oina census tu da makoi singdo calculate torokatra makoi singdo enlist torokatra haibagi state sigi miyam da leribe apprehension se masi kanglup naiba wakhalon da yengba miyeng oina lanna kanglup atai singna akoi interpretation tawba khotpana singba lakpayai madu laktana ba government na chapchana masi state as a whole sigi interest ta tawon thokpa thawak to singhaini haiba adugi mieng deida compromise tawdana yamna speedy oiba significant oiba khongthang khara government na lawhanningi aduga loinana akoi siresida akoi yamna hegemonious oiba sectarian oiba matam punamakta adum sectarian oiba land kanodagi mieng dagi akoi leiriba kanglup mayam che masi phajana sanachinana leiminaba yabagi environment ta hek singchep thaba that kind of element kharasu leiri yabako da ai maming mathasu mang so panning de na dum hijack ramni ado pandraga su mayam ne hena khangnara ba ngaktani sumba kanglup sing sisu gamena khedang akoi ain gyo ba miheng dagi sapsaba thabak lokhalani nge 1992 dasu akoi kanglup ama tan bagi statement na singbaga phongdo uba tawbadagi akoi phadra jenda leiraba miyoi sing akoi anova incarnation da look maming anova tholaga thoraga hojik seisida leipak ningba sadra akoi communal oitrati ai kanglup mut khani gaina statement piba adugumba miyoi sing su yauri akoi kana tampaki miyoi sing marakta ko sumba sing sisu akoi mari leina ba
ꯑꯗꯨꯒꯨꯝꯕ ꯀꯟꯁꯔꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯣꯂꯥꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ꯭ꯔꯥ ꯋꯥꯈꯜ ꯇꯥꯎꯕ ꯌꯥꯗ꯭ꯔꯒꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯆꯞ ꯆꯥꯅ ꯄꯥꯏꯈꯠꯄꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯕ꯭ꯔꯥ ꯂꯩꯕꯥꯛ ꯀꯥꯏꯅꯅꯕ ꯋꯥ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯉꯥꯡꯕ ꯀꯥꯡꯂꯨꯞ ꯌꯥꯎꯔꯤꯑꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕꯗ ꯎꯈ꯭ꯔꯨꯜꯒꯤ ꯍꯧꯖꯤꯛꯀꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯁꯪꯀꯥꯏ ꯚꯤꯂꯦꯖꯀꯤ ꯃꯇꯥꯡꯁꯤ ꯃꯁꯤ ꯁꯪꯀꯥꯏ ꯚꯤꯂꯦꯖꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯋꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯥꯝꯖꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯊꯣꯛꯏꯕ ꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯠꯁꯦ ꯃꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯌꯥꯎꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯔꯛꯄꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃꯈꯛ ꯇꯥꯏ ꯃꯁꯤ ꯁꯤꯗꯇ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯀꯜꯆꯔꯁꯦ ꯃꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯄꯤꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯌꯥꯅꯗꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯂꯤꯒꯦꯜꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯠꯃꯤꯟꯅꯅꯕ